Akaswani Imphal Ningthoukhongjam Suni na pau pajari ahanbada maroiba pau National Highway 13 Imphal Jiribam lambida ngasi ayuk mal puba gari chahumlom Imphal tamna thorokre India Meteorological Department Imphal Center na hairi ngasi dagi hoduna lakliba numit humni phauba rajya sigi jila kharada akhak araw yawna nong churaba yai Next Generation Administrative and E-Gov Reforms haibasida numini sathagadaba jati thaki mifam ngasidagi Silong da horagani amasung Kendra Griha Mantri Amit Sahana ngasi Gandhinagar da 13 shuba Interpol Digital Forensic Expert Group ki mifam hawdoklagani National Highway 13 Imphal Jiribam lambida ngasi malpuba gari chahum tongan ba convoy anida ayuk anganbada Imphal tamna thorokre Aikogi Jiribam Paumi Ngathem Bishwajit Nahai Ahanbagi convoy aduda punna mal puba gari chama yankai Imphal tamna chatki masigi manungda petrol puba gari kun LPG ni futaret diesel taramathoi kerosene ahum yengi machinjak puba ama bilati mati taret amadi atai nomuda sangdaba yadra polam sing puba gari sing yauri atopo convoy adudana hospital gi machak mathum puba gari ama hidak langthaki ahum San puba ani yauna tongan ba sana thaknaba polam sing puba gari sing yauri hauzi jiribamda mal thana yawba gari marputra leiri masigi manungda thau puba gari nipan yauri hairi Manipur Fire Service na sinduna nomugi oiba Nepal Suba Mega Basic Fire and Life Safety Training Program hauzik Imphal da pangthokli ngasigi tharumasida technical session da Modern Firefighting and Rescue Equipment haibasida live demonstration pangthokani masigi tungda group discussion ju tawgani hairi Loktak Lake Irrigation da mathak tawriba master role gi karmachari khara tha asigi taradagi thabakdagi pothanaba sarkarna thokiba order adu amugadi yengsin binaba hanagi mantri Laisram Radha Kishorna sarkarda appeal tawri ngasi pawmishinga unabada Sri Radha Kishorna hai Nongju nungsa kaidana awaba kaya mayok na duna mathau tawduna lakleba karmachari sing asibu miyobagi minungchi yengduna amukhana masa gi thabakta re-engage tawbinaba honabiyu karmachari sing asina masa gi mathau masak khangna haina rubu tawduna haujiksu miyamda adumak ithai lokhong singda ising phangali Sri Radha Kishorna hai Without any information da wazaraba hojiksu puri ba staff singje lokthokbi base karigino si questions mai han hangjari loinana ayakna appeal tawjening base master role haibasidi contract haibasidi daily wages haibasidi masa mo phaba thabak subang ngamba bidu sujabane thawai yawagi damukta department mu nungsiba government mu nungsiba lomi sing mu nungsiba gi damukta thaba ase mokoina thawai yawn honajabane sacrifice tawjabane mokoi se minungsiga loinana athopada promote number 1 da leriba 2 da leriba 3 da leriba staff singse re-engage tawbiyu ngasimak tawbiyu haidana government da authority da appeal tawjari India Meteorological Department Imphal Center na hairi ngasidagi hauduna lagliba numit humni fauba rajya sigi jila kharada akhak araw yauna nong churaba yai singi jila pumnabang amasung tampaki jila kharada hariba phibam asi mayuk naraba yai hairi amaromda med vivag na hairi Manipur yauna awang nongpok rajya singda lagliba numit nini humni asid akhak araw yauna akanba nong churaba yai nongchu Bengal Bihar Nongpok thangba Uttar Pradesh tadi hariba phibam asi numit mari mangani mayok naraba yai hairi Arunachal Pradesh Assam Meghalaya Nagaland Manipur Mizoram amasung Tripura da tha asigi 19 phauba maya uraptagi parapna nong churaba yai Department of Administrative Reforms and Public Grievance na Meghalaya sarkar punna shinduna Next Generation Administrative and E-Govs Reforms haibasida numit nini chumna chathagadaba jati thaki mifam ngasidagi Silong da horgani hawdopagi thauramadu da Kendra gi Mantri Jitendra Singh amasung Meghalaya gi Mukhya Mantri Kornat Sangmana wangangani mifam asida leibagasigi tongan ba mafam singdagi lakpa policy maker administrator technologies amasung governance practitioners sing saruk yagani Kendra amasung rajya gi makok thongbo officer sing yauna district collector policy maker domain expert academic institution sing mihut amasung public administration sing practitioners sing na chingba mioi chahumen mifam asida saruk yarba yai numinini gi mifam asida lisingani kulumdoi kunmari da pradhan mantri gi mana sing phangraba thorum sing gi matang da miyam da khangan kani tabiriba pawasi Akaswani Imphal dagini
Kendrugi Griha Mantri Amit Shah ngasi Gandhinagarda laiba National Forensic Sciences University da 13 shuba Interpol Digital Forensic Expert Group ki mifam hogdoklagani masiga loinana ahanba International Investigator Crimes Competition and Summit shu pangthokani. Akaswani Pangmina Hai Maliyam Gyoba Singthaningai oirba mifam asida tongan balebak nifu taretagi miyoy sing saruk yagani ngasigi thawramasida Griha Mantri na Asia ki ahanba Indigenous Cyber Forensic Investigation Vensu launch tawgani. Kendra ki Ngaksel Mantri Rajnath Singh, Road Transport amasung Highways Mantri Nitin Gadkari amasung Uttar Pradesh ki Mukhya Mantri Yogi Adityanath yauna ngasi nungthil Lucknow Kanpur Expressway sangaragani. Makoina lambi asi sangaraba matungda chatuna lambi ki phibam su yengsingani hairi. Kilometer 63 shangba lane taruk leba Lucknow Kanpur Expressway asi Bharat ki oina ihan hanba oina automatic amasung intelligence machine technology na semgatpani. Nauna semgalaba lambi asina Lucknow dagi Kanpur fawbo chatpa matamda minute 35 dagi 95 fawbo khaktamak changlagani hairi. Commerce amasung Industry Mantri Piyush Goyal numit 5 ni gi khongsata ngasidagi hauduna Spain, Belgium amasung Finland da chatlagani. Khongsata sigi oina Sri Goyal na ihan hana ngasi Spain da chatkani. Mangna Spain gi Chamber of Commerce ki Business Roundtable da saruk yagani. Spanish Confederation of Business Organization amasung ICEX Spain Trade and Investment Roundtable asina Bharat amasung Spain gi udyog ki luchingba sing amato oina punsinaduna matamga chunaraba anawba wakhalon sing puthoknabagi tanja adu fanghalagani. Khongsada sigi tungda Sri Goyal na tha sigi 13 masung 35 da Belgium da chatkani. Mafam aduda Mantri na Thales Group amasung Silox Group ki luchingba singa unaduna mifam pangthokani. Bharat amasung EU gi Business Roundtable amasung Trade and Technology Council Planiner desu Sri Goyal na saruk yagani. Aroiboina tha sigi 13 masung 38 ta Finland da chatgani. Maduda Bharat amasung Finland gi Business Roundtable amasung lebak adugi maming leba company singda chatgani. Kendra gi Youth Affairs amasung Sports Mantraloy na Mera Yuva Bharat My Bharat ki makhada Nasha Muk Yuva for Vikshit Bharat campaign gi mathangi tangkak hogdokre. Campaign asigi makhada mathang ahum thokna jila thak rajya thak amasung jati thak gi sangdamnaba sing pangthokani. Mantraloy na hairi My Bharat portal gi khuthangda ngasidagi registration tawba hawragani. Jila thak gi sangdamnaba tha si 23 dagi 28 faw pangthokani. Masida athohen taraba sing adu rajya thak ta saruk yagani. Rajya thak ta makok mathang taraba sing aduna Nai Delhi da mathang thagi 12 masung 13 ta pangthokadaba National Youth Summit ta saruk yagani. My Bharat na jila gi thak ta tongan ba lam manga da sangdamnagani madudi dance, music, reel and short film, nukkar natak amasung slam poetry ni. Sangdamnaba asi sahitra manga di 18 da leiba musing saruk yaba yagani. The State of Qatar gi Father Amir Sheikh Hamad bin Khalifa Al Thani ngarang lekhidre mangna lekhidabada Bharat na ngasi nomugi oiba awaba phongdopagi thoram pangthokani haina Gre Mantraloy gi cherulamana hairi. Cherula sina hai lebak sinba thungbada ngasi jati gi firal tangkhai chingthaduna lekhidabagi maphamda ikai khumnaba utkani. Ngasi sarkar ga mari leinaba harau kumai gi thoram amata pangthokloi hairi. Sarkar gi loichang khudingda jati gi firal tangkhai chingthari. Nongsu Bengal da Rajya Vidhan Sabha na pass tawkiba anauba crime law ani ngasidagi rajya du sanaba hawragani hairi. Rajya Vidhan Sabha na pass tawkiba Public Safety and Control of Anti-Social Activities Bill 2016 amasung West Bengal Maintenance of Public Order Amendment Bill 2016 sahi sigi June thada pass tawkiba du Rajyapal na ayaba pibadagi ngasidagi chanaba hawbani. Public Safety and Control of Anti-Social Activities Act 2016 asina Rajya dugi miyamda ain kaiba thabak sing thoram sing da saruk yaba miyoy sing serak phangalagani. Ngasidagi sanagadawba bill ani asina Rajya sida hingsa gi thabak sing chatharakpada atuba matamda ain yoba thabak sing lakhotpada sauna mateng oiragani. ISRO Gaganyaan Crew Module System tangkak ahum thokna mai pakna sangeng tawkre system asi astronaut singi sapanabagi damak coal gas technology sizinaduna sembani. Aroibada maroiba paw amuk. National Highway 13 Imphal Jiribam lambida ngasi ayuk malpuba gari chahum Imphal tamna thorakre. India Meteorological Department Imphal Center na hairi ngasidagi hawduna langliban numit humni phawba rajya gi asigi jila kharada akhak araw yauna nong churba yai.
Next Generation Administrative E-Gov Reforms haibasida numit nini chathagadaba zati thaki mipam ngasidagi Silongda horagani amasung Kendra gi Griha Mantri Amit Shah na ngasi Gandhinagarda 13 suba Interpol Digital Forensic Expert Group ki mipam hawdoklagani pauloi jare.